Chahi lisang sitna mitop ki lining lauduna leiruraba Meitei furupna masagi lining da hanjinna bagidama kumza lising amaga chamapan ga nifu mangada Imphal East ki Khongbal khongda ahal taretna maira paiduna wasak nakhiba numit puning singduna Meitei yening Hunba ki thoram pangthokrai thoram asi lining thau Sanamahi temple board amadi Meitei marup Meitei leipak wangkhai Khongbal khongna senduna pangthokhibani thoram asigi saruk ama oina ahal taretna wasak nakhiba mafam oiriba Khongbal khongda leiba Meitei marupki sanglendagi lining laishon gi thoram pangthoktuna haying Khongbal ufong yumfam da leiba lining thau Sanamahi temple fauba miyamna khongchat chatki khongchat aduda Sanamahi lining chatpa kabui furupki miyoi singsu saruk yakhi haying Khongbal ufong yumfam da leiba Sanamahi temple da pangthokhiba mapung oiba thoram aduda Lining thau Sanamahi Temple Board ki Vice President Vidyapati Senjamna matamadu leiramba Meitei ipa ipusingna Meitei sing yokhat nabagidamak Meitei oina poklabadi Meitei oina hingadabani Meitei oina sigadabani haina apunbagi lingzel sagatkhibani ipa ipusingna sagalamba wakhalon adu ngasigi mirolna mangfauna Hunba mathau tai adubu state asigi luraba tanja asida ngasigi mirolna mikap thokhodrabadi Meitei furubasi mangkhiba yai haina fongdokhi Thoramaduda Meitei Marup Meitei Leipaki Secretary General Angomcha Seram Gozendro Meitei LSTB gi Senior Board Member Kaisam Ibomcha Kabui Union Manipur gi President Dr. B Malangmai Hera Kabui yauna miyoi kyana sarukyakhi कोई नमथदुना लेरुवा लाइनिंग असिबु हौदोक पिरंबा अदुना मरम ओइरे हारकांदा अखोइ ngasi मेकअप थोगलसी हाबा हम दुगलोना अखोइ ngasi खोंगतासे चच्चबनी ngasi अखोइ मालेमदा सक्तालिबा मैतेगी लाइनिंग मैतेगी कल्चर मैतेगी अदुगलोबा साना कोनबगी हिरमदा अखोइना मांग थादुना लागिबा पुनसे अखोइ नमथबा चुमद्रे अखोइ माइ पाकबा अमदि माइथिबा हाइबदुबु चाइंग अखोइ माइ पाकपलोमदा चंगजिले हारकांदा अखोइ ngasi दि मेकअप थोगतना दुगुबा सनामे लाइनिंग से मिपुंग खुदिंगना ngasi लंदम चलेबा कुनुना जमिनना से इपा लाइसोल ची इपुलाई सोचे वो फंजन जरी याद फरे